Wari asi aina class 10 lorpa matamda thengnakiba wari ama khakni matamado yamna nungsi ngasisu ngasi phaba kaudre ai matamdo yamna ingaw na haujaki adubu noma ikhangkhangawdana aigi Facebook account da friend oiba nupa amana engonda propose tawrake numit ado 25 December 2022 ni ai punsida kaudre ai ahambadadi mane engonda propose tawrpada yade maramdi aina sumna sum ingaw na leijabai wani kaisho itha irangi wakhan engonda matamda leite adubu nupa sa aina yadre harabasu madi engonda haiba takpa aduma leplamde nupa sigi mamingsa luwa haina hekta haijage mingase aseng manasade mayamna tabda nuaina bahaidana hapsaba khaktane aduna mayamna su masigi damukta sungakpiyo aina yadrabasu nupa sina engonda haimamadage aisho inkalapa matamgi ngauningba langningba matam oibage nupa duna haibado aishu yaki asumna maga igase khangnakhibane nupa siga iga pausum phaunabadagi aisho magi mata oduda engonda nungshiba phawraki adudagi banisa cross oina dum punba horaki noma aina mangonda hange dalwa nang yu thakra haina maduda mana hairaki laija ai yuga thakteda kaideno laija harba mingsisu asemana sade maduda aina o adudi yamna phaye hasiki matamda yu thakthaba nupase kya leitrabane mana laija aina ngonda wamta hange aina kaiwano hango maduda mana nangi mingja laija thawaina save tawrage yabro nang kai khange aina kaigino haise adomaina save tawduide maduda mana nangna agi thawai orisidi aidi nangse panungda nungsi ai mana adomai harapodo isada ikaibde phawe adubu ai kemta haidre nangi apamane nangi apamata ona hai maso hoi na khome asuna numito ibani ngawari sanarba matung aina matamse thenge ai tumninge phone se thamage ko na hai maduda mana phone do thamba yaroi na hare aina kaigino na hamba matamda mana laija ngasidi call painaraga tunggadoine sida nangna aina habasi yadradi nang aibu nungsidre haba taklabane aina magi wa haiduda isada pakhatbam sa phawe dalwa na duma haino hoi nangna habado ayarage asumna numi ado ivani phone painaraga aduman tumki numi ado asumna hokre 30 December 2023 ni numi ado ai ekhoi kakagi yum sanabagi leba lakbado hansanaba tawringe matamda ai phone paibado sangdre phone do duma hundoga thame saksabagi nyahak lepnaba thabak lepnaba matamda maduda aina aigi phone do changsilaga yengba matamda magi miskon try toilerame aina call back tawge na tawbadadi aigi phone balance do yoramdre ngasai ayuktagi aishu mangon phone tawrudre aduna babsu orudre ai amsu pakhatle mana engonda soidna sauramani aina so hana hayudre mana tawba phone so aina paihudre aina halaga tawgadabasu aigi phone balance lorame aidi kamai tawni khana ngahak sum khalinge matam asida maso kuda aduda engonda phone tawsilake masidege ai mana phone tawrapado harauna satlang paikhatle adugadi mana engonda ngange laija nanga saidagi phone paidri kaigino engonda sauraga harapane aina ainga saidagi thabak tawruye adugi nangna call tawrapado ai ta haudre aina call back tawge tawbadadi aigi phone balance loraga lerame maduda mana nangi simdo kai simno aina Jio simne adudi ai hojika pake maduda aina yani kapa ano ai horen thoraga kapurage nangna kapa kano na hai maduda mana laija aina habase nang yamna yaningdrabo aina adugi natie ai dum hapsage aina wonda hapambado tantawbane mana yare nangi number do lupa sahungi aina kapkhrabane yoraba yengo maduda aina yengba matamda yora ame aina yora e asamna numituma so hawkre bye bye numini ai numi aduda aina he wari thaba brother narrator amakhak lei matamduda aigi wari ma thagapagi ai ibung aduga aigi wari sanarame wari thagatpagi matangdane tanjaduda daluwang na engonda waiting changlaki aina mana phone tawpado paiba pharak taba matang oiki haibadi aigi wari dugi yamna kana wari sanaba matang ne
phone thamge habasu yamna pharak taba matangni aduna ai paikhatpa yadabadagi mana torba phone do aina paikhat haudre adugadi ibungsine hek phone thamkibaga aina mangonda call back torame aduda mana hairaki waiting ga leido kanaga wari sanaino nang atopa nupa koireba natro balance na aina hapaga aingonda call torpagi mahuta nang atopa nupaga wari sanaba natro ngasidagi nang aingonda wamta hairakano nang nangangba wamta ai taningdina aingonda thina ngangki maduda aina mangonda thamoisana haijaki aina dalwang ai nupa atopaga wari sanaba natie narrator amakhakna aingonda phone torame adugi wari sanaringaida dalwangna waiting changpada ai paikhatpa yadadana paikhat haudre ado aina hanasu nangonda hayaudabagi saunu kon hai maduda mana sauraga hai laija yare ngasi nangi nagun aina sapsana khange aina di nangbu thamoisana nushibane adubu nangna de aisa nushibiramdre masi haraga ma kablakhi yare ai phone thamage haraga madam sauna phone do kakre numito ma yu thakpasu male asumna numito ma ngonda yamna sauke ai nongalaga monda fazana hai fazana theme madudagi amo ibani pa phawnai asumna January gi date 10 ni aige mamaga ekoi mamu khoida thaba amagi chatle numi mangani mu leibe takhi aina mamu khoida leiringa matamda ahalla mangi mamangni su khangde thabak toba timing ne su khangde tumba timing ne su khangde ma aingonda phone pang tawda toraki hana yumda leiringa matamdi khara phai sidadi ima hoi mamu hoi ini hoi su myam leiribani aduna moigi mamangda phone toina paibasu ikai moina su aingonda angang oiribanina phone paibasu hekta ngange aduna ai moigi mamangda phone se kya thoina paide aina mangonda fazana haijai adubu masa aina habda tade adudagi aisu mangonda sauningba phorokhi masa tasingna harabada matamduda ma atopa nupi ama koi haba ai adum singnaba haure aisu chingna khangna mangonda khangsinda sai magi whatsapp status ta nupi adugi photo video kya thagalaki mana toribada aina urasu yare habagi matagumni adudagi aisu sauningba nungaitabana henkibana magi photo agi whatsapp app ta thambada change tawki magai gese adum nungaina daba saunaba se khara adum leire adudagi akhusu date 14 da yumda halaki numi adudasu mana ngonda call kya toraki adubu ai receive tawdre maramdi ai mangonda tasena warawe whatsapp tasu voice kya ma tharae adubu ai tanana adum handre asumna numinini amaso hawkre day 16 January gi 2024 numita ai sak thonglaga leiringa matamda magi call lae ai phone do paikhatlaga ai mangonda fazana hagi khalaga ai phone do adum paikhatle mana hello nangna khaliba wakhanse kaino laija aina ai kem khandie dalwa nanga hauji khangnariba nupido aduga dum fazana khangnaro aigi kaimta khanbiru ano aisho nangi wakhanse khalaroige nangso engonda kola mohana torano nang nupiduga paudum phauno tasengna ayam wai haraga ai koldo kae adubu haijabagi wani thamoisidadi tasengna nungaitaba phawe aina madu haikribada ataigi nate mana ai nungsidre haiduna atopa nupi khangnabada maduga dum khangnajrasano khanbegini adugi matung mase engonda call hanjiranjin kyarak toraki ai mangonda sauningba nungaitaba hemankibena ai mana phone toropada paidre ma aina paidre haiduna phone do toropadi lepte aduma topsilae masidege ai sauningba kapningman henkiduna ai phone do check kapanana kana thamjile ai phone do pungkai kaikhi aina phone do thukaikhi numi asidege ai nupa amata koirora hainaso khanki ahanba thamoisena nusijaba mana aigi thajaba punama mahalamabada ai kanasi thajadra haina aduma lerakhe maga saunaba numi adudagi ai Facebook se kya paidravane adubu ai Facebook amu paiba horakhe numito 18 March 2024 numi aduda nupa amakhak aige thengnaki ahambada nupasna engonda hi na tharakhe aina hello na hanke numi adudagi maga se friend oina loina ba horakhe aiso daluwanga kaina kibagi yamna nungaitaba matang oibagi khada wakhanse kauthopa ngamgadra khanduna ai nupasiga atum isamsamna paw phawna bane day 22 March
2024 ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯊꯝꯃꯦ ꯃꯗꯨꯗ ꯐꯦꯁꯕꯨꯛꯇ ꯈꯪꯅꯩ ꯍꯥꯏꯕ ꯑꯀꯣꯟꯕꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯀꯃꯦꯟ ꯊꯥꯔꯛꯈꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯃꯦꯟꯇꯣ ꯍꯜꯂꯦ 24 March 2024 ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯃꯥꯃꯣ ꯈꯣꯏꯗ ꯏꯃꯥꯒ ꯑꯩꯒ ꯆꯠꯂꯦ ꯃꯇꯝꯗꯨꯗ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕ ꯐꯦꯁꯕꯨꯛꯀꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯣ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯒ ꯃꯥꯅ ꯄꯤꯔꯛꯄ ꯅꯝꯕꯔꯗꯣ ꯑꯩ ꯅꯝꯃꯒ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯋꯦ ꯔꯤꯡ ꯑꯍꯥꯟꯕ ꯆꯠꯄꯒ ꯃꯥ ꯑꯗꯨꯝ ꯐꯠ ꯂꯥꯎ ꯄꯥꯏꯈꯠꯂꯛꯑꯦ ꯑꯩꯅ ꯗꯥꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯃꯥꯅꯦ ꯅꯪꯁꯨ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ ꯑꯩꯅꯁꯨ ꯃꯥꯅꯦ ꯑꯩ ꯂꯥꯏꯖꯅꯦ ꯂꯥꯏꯖ ꯅꯪ ꯑꯦꯛꯖꯥꯝꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 1ꯗ ꯂꯣꯏꯗꯣꯏꯅꯦ ꯃꯥꯅ ꯑꯣ ꯑꯗꯨꯗꯤ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯃꯥꯏ ꯄꯥꯛꯅꯕ ꯅꯪꯅ ꯃꯥꯏ ꯄꯥꯛꯑꯕ ꯃꯇꯨꯡ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ ꯑꯩꯅ ꯀꯩ ꯋꯥꯅꯣ ꯗꯥꯖꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯃꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯣꯏꯅ ꯑꯩ ꯍꯥꯏꯒꯦ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯣ ꯂꯥꯏꯖ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 1 2024ꯅꯤ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯑꯩ ꯗꯥꯖꯤꯠꯅ ꯑꯩꯅ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯗ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯋꯦ ꯃꯥꯁꯨ ꯑꯗꯨꯃꯛ ꯄꯥꯏꯔꯛꯑꯦ ꯑꯦꯛꯖꯥꯝꯗꯣ ꯐꯖꯅ ꯆꯠꯂꯣꯅ ꯍꯥꯏ ꯑꯩꯁꯨ ꯍꯣꯏ ꯐꯖꯅ ꯆꯠꯀꯦ ꯗꯥꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣꯅ ꯍꯥꯏꯔꯝꯃꯦ ꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯐꯖꯕꯁꯤꯡꯗꯣ ꯐꯖꯅ ꯏꯔꯝꯃꯣ ꯑꯗꯨꯒ ꯑꯃꯠꯇ ꯀꯥꯎꯗꯅ ꯏꯔꯝꯃꯣ ꯑꯩꯁꯨ ꯍꯣꯏ ꯐꯖꯅ 이름게나 하라가 아두마 폰도 탐메 아숨나 exam수 로이크레 에프린기 데트 2024니 다지나 앵원다 propose tawrae 아이쇼 마나 하버도 아둠 야레 아숨나 아이 다지가 아이가 강나라메 와리 사나버수 타이밍 카이도가 사나이 마수 메함바 루홍버기 타박 실레 아이쇼 카라 진버기 앵원다 노마타 와 아칸바 마타 사하이데 아두가 아이나 헤나 마부 누시리버세 아테기 나테 마 아잉원다 라이키 마땅다 이몽 마능기 파사파사나 와리 사비 노마타소 아카이바 아이나 농아로이더바 와 아무타마 아잉원다 하락데 아숨나 이바니 눅시나르버세 이바니 사카데 암타 우나드리 호이 페이스북다 아이기 포토 아이기 비디오 타가빠 마탐다 마기소 마기 포토 비디오 타갈라빠 마탐다 삭부디 캉네 아두가 이사 삭마이 우나라가 캉나버세 암타 캉나드리 아두나 마나 아잉원다 암탕디 우나세나 하이 아이쇼 마나 하베도 아두마 야레 에프린기 데트 28 2024 누미도 아이게 다아지가 한보이니 우나라메 마 kay wakano khangde aingonda lei am khapirame leido mahamani khana jasina thamukona harame asumna magai gase ngasi phawda khangnari magai ga nomta saunade aina wakhan ngai da ba uraga man hena wase aibo puning thogat piba wahai kyam so habi hingbagi asa lairudraba thamoyese ngasi de magi da ma hinglage haina ai khalle lusilapa matam sida aina myam da haijaning base hauji satnabi ama oina Facebook da nupa nupi khangnaba kya ama yawri adubu aidi samlibani mibu thajaribani haiduna Facebook da khangnaba nupa se kanano karino khangdana nupa aduga namba launaraga khangnarani nungsinarani aduga di kona thangda kainaba yadraba thamoi sengna nungsijaruba matamda nupa du nupi thiba nupa oramba natraga ahenba nisa saba nupa oramba lamhen tumhenba oramaga kona thangda khangaba matamda thamoi kya hoba kya yaudaba nate aishu nupase kanano karino khanglaga nungsina jabani aduna mayamso inkhala libale sabising Facebook da khangnaba nupada ka hena thasaba thambigano hoi aseng makharadi adum yaudaba nate adubo phataba miyoi kharna loina sentha hale habaduni aduna ekhole sabising puna gyan taminasi haiba wafamse mayamda thamsake aishu wari ibase kya haijade mayamda sum aigi awa nungai warisi khanganingbagi mayamda share tawjabani mayamna tabada nungaitaba wahe wata yauragasu ngakpiyu matang asida wari asi mayamda tahanjaba lojare mayamna channel asibu nungshibiduna like share amadi subscribe tawbiyu arobada mayam punamapu ikoknono khurumjari